ꯑꯃ ꯑꯩ ꯅꯝꯗ꯭ꯔꯦ ꯆꯥꯛꯀꯁꯟꯕ ꯀꯦꯃꯦꯔꯥ ꯃꯃꯥꯡꯁꯤꯗ ꯂꯣꯏ ꯍꯟꯈꯔꯦ. ꯍꯟꯅꯁꯨ ꯇꯧꯕ ꯌꯥꯏꯅ ꯀꯩꯅꯣ ꯍꯟꯅ ꯆꯥꯛꯁꯦ ꯁꯥꯏꯗ ꯑꯃꯗ ꯁꯪꯖꯟꯈ꯭ꯔꯒꯦ. ꯀꯃꯥꯏꯅꯕꯨ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯆꯥꯏꯅꯣ ꯈꯪꯗꯦ. ꯑꯩꯅꯒ ꯃꯨꯛꯕꯦꯡꯁꯦ ꯑꯩꯅ ꯇꯧꯒꯗꯕ ꯅꯠꯇꯦ. ꯁꯥꯎꯅꯤꯡꯉꯦ. Hey guys, welcome to my new vlog. ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯩꯅ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯋꯦꯜꯀꯝ ꯇꯧꯖꯔꯤ. ꯑꯗꯣ ꯉꯁꯤ ꯑꯩꯒꯤ vlogꯁꯦ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩꯒꯤ ꯇꯥꯏꯇꯜꯁꯦ ꯎꯕꯗꯀꯣ. ꯑꯗꯣ ꯑꯩꯁꯦ ꯉꯁꯤ ꯃꯨꯛꯕꯦꯡ ꯇꯧꯗꯣꯏꯅꯦꯕꯀꯣ. ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅꯁꯨ ꯇꯧꯗꯣꯏꯅꯦ. ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏ ꯇꯧꯕ ꯃꯌꯥꯝꯅ ꯂꯣꯏꯕ ꯌꯦꯡꯕꯤꯌꯨ. ꯑꯗꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯤ ꯌꯦꯡꯕꯤꯅꯔꯁꯤ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯦ, ꯆꯥꯕ ꯍꯧꯔꯁꯤꯀꯣ. ꯑꯩ ꯑꯍꯥꯟꯕꯁꯨ ꯇꯧꯖꯗꯣꯏꯅꯦ, ꯐꯖꯅꯁꯨ ꯍꯩꯇꯦ. ꯁꯨꯝ ꯇꯧꯔꯛꯀꯦꯀꯣ ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯊꯣꯡꯉꯤꯁꯤꯡꯁꯦ ꯍꯥꯟꯅ ꯎꯠꯂꯛꯀꯦ. ꯑꯗꯣ ꯑꯍꯥꯟꯕꯗ ꯁꯤ ꯎꯠꯆꯔꯛꯑꯒꯦ. ꯁꯤꯁꯦ ꯀꯩꯅꯣ ꯃꯁꯔꯨꯝ ꯊꯣꯡꯕꯅꯦꯕꯀꯣ. ꯑꯩꯅ ꯃꯁꯔꯨꯝ ꯑꯃ ꯊꯣꯡꯉꯦ. ꯑꯗꯒꯤ ꯁꯤꯗꯅꯀꯣ ꯍꯥꯏꯗꯤ ꯑꯉꯧꯕ ꯑꯃ ꯃꯁꯔꯨꯝ ꯑꯉꯧꯕꯅꯦꯕ ꯁꯤꯁꯨꯀꯣ. ꯃꯁꯔꯨꯝꯁꯦ ꯀꯪꯉꯧ ꯑꯣꯏꯅꯀꯣ ꯀꯪꯅ ꯉꯧꯏꯕꯀꯣ ꯑꯩꯅ. ꯑꯗꯒꯤ ꯁꯤꯗꯅ ꯄꯥꯟꯒ ꯉꯥꯒ ꯊꯣꯡꯕ ꯂꯩꯔꯦꯀꯣ. ꯄꯥꯟꯒ ꯉꯥꯁꯤꯡꯒ ꯊꯣꯡꯕꯅꯦ. ꯑꯗꯒꯤ ꯁꯤꯗꯅ ꯇꯤꯜꯍꯧꯒ ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯄꯅꯦꯕꯀꯣ. ꯁꯦ ꯇꯣꯉꯥ ꯇꯧꯔꯒ ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯄꯅꯤ. ꯑꯗꯣ ꯁꯤꯗꯅ ꯄꯞꯄꯔ ꯂꯩꯖꯔꯦꯀꯣ. ꯁꯤꯇꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯦ ꯑꯩꯅ ꯇꯧꯗꯣꯏꯁꯦ. ꯑꯗꯨꯝ ꯍꯩꯕ ꯍꯩꯇꯕ ꯁꯨꯝ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯗ ꯀꯃꯥꯏꯅ ꯆꯥꯔꯒ ꯋꯥ ꯉꯥꯡꯅꯕꯅꯦꯕ. ꯑꯗꯣ ꯑꯩ ꯀꯌꯥ ꯍꯩꯒꯗꯧ ꯃꯥꯟꯗꯦ. ꯑꯗꯨꯁꯨ ꯇ꯭ꯔꯥꯏ ꯇꯧꯅꯗꯤ ꯌꯦꯡꯒꯦꯀꯣ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯒꯦ. ꯑꯍꯥꯟꯕꯗ ꯀꯔꯤ ꯆꯥꯁꯤꯒꯦ? ꯑꯍꯥꯟꯕꯗꯀꯣ ꯑꯩꯒꯤ ꯐꯦꯚꯔꯦꯠ ꯍꯤꯟꯖꯥꯡꯅꯦꯕ ꯃꯁꯔꯨꯝꯁꯦꯀꯣ. ꯑꯗꯨꯅ ꯑꯩꯒꯤ ꯃꯁꯔꯨꯝꯁꯦ ꯍꯥꯟꯅ ꯇꯦꯁ ꯇꯧꯒꯦꯀꯣ. ꯑꯗꯣ ꯁꯦ ꯑꯊꯣꯡꯕꯁꯤꯅ ꯇꯧꯒꯦ. ꯑꯗ ꯁꯤꯅ ꯑꯗꯨꯝ ꯀꯣꯠꯂꯒꯦ. ꯑꯩꯅ ꯊꯣꯡꯉꯤꯕ ꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯌꯦꯡꯉꯁꯤꯀꯣ. ꯑꯗꯣ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ. ꯏꯀꯥꯏꯔꯦ. ꯏꯀꯥꯏꯗꯦꯕꯀꯣ. ꯑꯩꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅꯅꯦ ꯈꯤꯇꯪ ꯏꯀꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ. ꯅꯔꯚꯁ ꯆꯠꯂꯦ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯃꯃꯥꯡꯁꯤꯗ. ꯑꯗꯣ ꯉꯁꯤꯁꯦ ꯃꯁꯛꯁꯨ ꯏꯊꯤ ꯊꯤꯒꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ. ꯀꯩꯒꯤꯅꯣ ꯈꯪꯗꯦ. ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ. ꯃꯦꯠꯄꯁꯤ ꯌꯥꯝ ꯍꯥꯎꯋꯦ. ꯃꯣꯔꯣꯛ ꯁꯥꯏ. ꯃꯁꯔꯨꯝꯁꯤꯁꯨ ꯍꯥꯎꯋꯦꯀꯣ. ꯑꯩ ꯏꯗꯤ ꯏꯀꯥꯏꯕꯣ ꯈꯔ. ꯑꯍꯥꯟꯕ ꯀꯦꯃꯦꯔꯥꯗ ꯁꯨꯃꯥꯏꯅ ꯆꯥꯛ ꯆꯥꯕꯅꯤꯅ ꯏꯀꯥꯏꯖꯩ. ꯑꯗꯨꯒ ꯈꯤꯇꯪ ꯅꯔꯚꯁ ꯑꯣꯏꯌꯦ. ꯆꯥꯛꯀ ꯂꯥꯝꯕ ꯐꯥꯎꯗ꯭ꯔꯦ ꯑꯩꯕꯨ. ꯍꯧꯖꯤꯛꯁꯦ ꯑꯉꯧꯕꯁꯤ ꯃꯣꯏ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯒꯦꯀꯣ. ꯀꯔꯝꯕꯅ ꯍꯥꯎꯏ ꯍꯥꯏꯔꯛꯀꯦꯕ. ꯁꯤꯅ ꯃꯁꯔꯨꯝ ꯑꯉꯧꯕꯗꯨꯅꯤꯀꯣ, ꯐ꯭ꯔꯥꯏ ꯇꯧꯕꯗꯨꯅꯦꯕ. ꯍꯥꯎꯋꯦ ꯃꯌꯥꯝ. ꯁꯤꯁꯨ ꯇꯦꯁ ꯑꯃꯅꯤ. ꯇꯦꯁꯁꯤ ꯃꯥꯟꯅꯗꯦꯀꯣ. ꯃꯁꯔꯨꯝ ꯑꯣꯏꯔꯁꯨꯅꯦ ꯑꯅꯤꯃꯛ ꯁꯦꯝ ꯑꯣꯏꯗꯦ ꯇꯦꯁꯁꯦ. ꯁꯤꯅ ꯇꯦꯁ ꯑꯃ ꯆꯠꯂꯦ, ꯑꯊꯣꯡꯕꯁꯤꯅ ꯇꯦꯁ ꯑꯃ ꯆꯠꯂꯦ. ꯑꯗꯣ ꯍꯥꯎꯋꯦ ꯃꯌꯥꯝ. ꯃꯣꯔꯣꯛ ꯁꯥꯏꯌꯦ.
ꯍꯦꯛ ꯎꯃꯣꯔꯣꯛꯁꯤꯗꯤ ꯐꯖꯅ ꯎꯃꯣꯔꯣꯛꯁꯦ ꯑꯩ ꯄꯥꯝꯃꯦꯕꯀꯣ ꯄꯥꯝꯕꯁꯨ ꯌꯥꯝ ꯁꯥꯕꯅꯤ ꯀꯤꯖꯤ ꯍꯣꯔꯦꯟ ꯃꯕꯨꯛ ꯆꯥꯛꯑꯦꯕ ꯆꯥ ꯂꯣꯏꯔꯒꯅ ꯃꯕꯨꯛ ꯆꯥꯛꯂꯛꯄꯅꯦꯕ ꯑꯃꯨꯛ ꯆꯤꯛꯄꯗ ꯑꯃꯨꯛ ꯁꯥꯝꯅ ꯂꯣꯏꯔꯦ ꯎꯃꯣꯔꯣꯛ ꯑꯗꯩꯒ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯕꯁꯤꯃ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯔꯛꯀꯦ ꯍꯥꯎꯋꯦ ꯉꯥ ꯊꯣꯡꯕꯁꯤꯁꯨ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯍꯤꯟꯖꯥꯡ ꯈꯨꯗꯤꯡꯃꯛ ꯑꯗꯨꯁꯨ ꯑꯩ ꯃꯁꯔꯨꯝꯅꯗꯤ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯗꯨꯅ ꯉꯥ ꯊꯣꯡꯕꯁꯦ ꯊꯣꯏꯗꯣꯛꯅ ꯑꯩ ꯆꯥꯁꯤꯟꯒꯗꯕꯨꯗꯤ ꯃꯥꯟꯗ꯭ꯔꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯉꯥ ꯊꯣꯡꯕꯁꯤꯁꯨ ꯑꯩꯅ ꯂꯣꯏ ꯊꯣꯡꯉꯤꯅꯦ ꯑꯗꯨꯅꯅꯦ ꯏꯁꯥ ꯏꯇꯣꯟꯇꯅ ꯑꯩꯅ ꯊꯣꯡꯉꯦ ꯍꯥꯏꯅꯀꯣ ꯏꯁꯥꯅ ꯊꯥꯒꯠꯄ ꯅꯠꯇꯦꯕ ꯍꯥꯎꯕꯗꯤ ꯍꯥꯎꯋꯦꯀꯣ ꯑꯗꯣ ꯑꯩꯅ ꯊꯣꯡꯉꯦ ꯍꯥꯏꯅ ꯑꯩ ꯊꯥꯒꯠꯄꯗꯤ ꯅꯠꯆꯗꯦ ꯑꯩ ꯆꯥꯛ ꯏꯆꯥ ꯆꯥꯁꯟꯕ ꯉꯝꯗ꯭ꯔꯦ ꯆꯥꯁꯟꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯂꯩꯕꯒꯤꯅꯦ ꯆꯥꯛꯁꯦ ꯆꯥꯗꯣꯏꯔꯥ ꯀꯦꯃꯦꯔꯥꯗ ꯌꯦꯡꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯕ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤꯅꯅꯦ ꯀꯩꯅꯣꯝꯈ ꯇꯧꯋꯦꯀꯣ ꯅꯔꯚꯁ ꯑꯣꯏꯅ ꯆꯥꯛꯀꯁꯦ ꯂꯥꯝꯕ ꯐꯥꯎꯁꯦ ꯑꯩ ꯆꯥꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯑꯁꯦꯡꯕ ꯁꯨꯃꯥꯏꯅ ꯃꯨꯛꯕꯥꯡ ꯇꯧꯕꯁꯤꯗꯤꯀꯣ ꯏꯃꯥꯟꯅꯕꯤꯒ ꯌꯥꯎꯔꯒꯀꯣ ꯃꯤ ꯑꯃ ꯁꯥꯏꯠꯇꯒ ꯐꯝꯃꯒ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯥꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯜꯂꯦ ꯑꯩ ꯑꯍꯥꯟꯕ ꯇꯧꯖꯕꯅꯤꯅꯀꯣ ꯑꯩ ꯑꯦꯛꯖꯥꯝꯁꯨ ꯍꯩꯇꯦ ꯑꯗꯣ ꯃꯌꯥꯝꯅ ꯇꯧꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯁꯨꯝ ꯃꯥꯟꯅꯕꯩ ꯇꯧꯔꯛꯄꯅꯦ ꯑꯃ ꯑꯩ ꯉꯝꯗ꯭ꯔꯦ ꯆꯥꯛ ꯆꯥꯁꯟꯕ ꯀꯦꯃꯦꯔꯥ ꯃꯃꯥꯡꯁꯤꯗ ꯂꯣꯏ ꯊꯟꯈꯔꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯃꯕꯨꯛꯁꯦ ꯂꯣꯏ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯩ ꯑꯍꯥꯟꯕ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯑꯩ ꯂꯥꯡꯕꯅ ꯂꯣꯏꯔꯦ ꯐꯦꯟ ꯊꯥꯗꯦ ꯐꯦꯟ ꯃꯈꯣꯟ ꯇꯥꯅꯤ ꯍꯥꯏꯅ ꯁꯤꯗꯣꯔꯒ ꯂꯥꯡꯕꯅꯦ ꯑꯩꯁꯦ ꯕꯣꯏ ꯍꯩꯇ꯭ꯔꯦ ꯍꯥꯏꯒꯦ ꯍꯥꯏꯖꯔꯁꯅꯨ ꯃꯨꯛꯕꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯁꯨ ꯍꯥꯏꯔꯣ ꯑꯩ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯂꯣꯏ ꯊꯥꯡꯒꯠꯈ꯭ꯔꯦꯕ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯇꯧꯒꯦ ꯍꯥꯏꯗꯤ ꯌꯥꯏꯑꯕꯀꯣ ꯆꯥꯛꯁꯨ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯩ ꯂꯣꯏ ꯆꯥ ꯂꯣꯏꯔꯦ ꯀꯥꯏꯅ ꯎꯠꯄꯗꯤ ꯌꯥꯕꯅꯦ ꯌꯥꯝꯅꯁꯨ ꯇꯧꯕ ꯌꯥꯏꯅ ꯀꯩꯅꯣ ꯀꯟꯅ ꯆꯥꯛꯁꯦ ꯁꯥꯏꯠ ꯑꯃꯗ ꯁꯪꯖꯟꯈ꯭ꯔꯒꯦ ꯑꯗꯒꯤ ꯑꯩ ꯍꯥꯏꯒꯦꯕ ꯆꯥ ꯂꯣꯏꯔꯦ ꯍꯥꯏꯅ ꯆꯥꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯁ ꯇꯜꯂꯦ ꯁꯪꯉꯔꯣꯏꯒꯦ ꯁꯤꯗꯤ ꯑꯩꯗꯤ ꯁꯤꯁꯨ ꯈꯔ ꯍꯥꯞꯆꯤꯟꯒꯦ
ꯃꯅꯨꯡꯗ ꯆꯥ ꯀꯃꯥꯏꯅ ꯕꯨꯛꯀꯤ ꯃꯤꯔꯥ ꯃꯃꯥꯡꯗ ꯆꯥꯏꯅꯣ ꯈꯪꯗꯦ ꯑꯩꯅꯒ ꯃꯨꯛꯕꯦꯡꯁꯦ ꯑꯩꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯁꯥꯎꯅꯤꯡꯉꯦ ꯑꯣꯂꯥꯡ ꯑꯩ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯑꯩ ꯆꯥꯛꯁꯤꯡꯁꯦ ꯆꯥꯕ ꯉꯝꯃꯔꯣꯏ ꯑꯩ ꯆꯥꯁꯜꯂꯣꯏ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤ ꯆꯥꯛꯁꯦ ꯑꯩ ꯃꯨꯛꯕꯪ ꯏꯊꯟꯇ ꯇꯧꯕꯁꯦ ꯆꯥꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯟꯖꯔꯒꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯍꯧꯖꯤꯛꯄꯨꯗꯤ ꯑꯇꯩ ꯆꯥꯕ ꯉꯝꯃꯔꯣꯏꯕꯀꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯃꯨꯛ ꯆꯥꯒꯦ ꯐꯖꯅ ꯏꯪꯊꯔꯒ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ